Trying suba state assembly gi ngarang dagi hokiba ahum suba session ngasi nini chanba mausagum speaker ti is secretary ek pung 13 tabada hodoki ngasi gi session gi hanbe agenda oina wahang pakhung gi saruk lokhat ki wahang pakhung ki sarukta sugnu assembly constituency gi MLA ke ranjana hanglakpa wahang amagi pakhumda PHED Minister L. Khogendra na hai Manipur da hojik lerio water supply scheme singi marakta Trama Pandi Singli Tawi Lepkibani Aniso Hangi Paukomdana hojik Manipur gi tutorial sing ikang gi matam oibana sing kanglabasu iril tutorial dagi tha hungi ising pinana ba lady amadi Imphal tutorial dagi na tha amagi ising pinana ba lady hena phogdoki water supply scheme tarama pan thabak lepkiba adugi matang da makhata na hangbada mafam madwaida leiba miyam adubu water tanker gi khuthangda ising phanbagi thabak chathari hena minister na phogdoki हर घर जल की मखादा इसिंग फंगले हाइबा युमथोंग खुदिंग नुमित खुदिंग इसिंग फंगब्रा हाइबा वहंग अमगी पाखुमददी हप्ता अमदा अहमलक्तगी तादंग पी हाइना मिनिस्टर न फोंगदोखी ngasi वहंग पाखुंगी सरुकी अहुम सुबा वहंग ओइना असेंबली कॉन्स्टिट्यूएंसी की MLA इरेंगबम नोलिदी देबी न वहंग अमगी पाखुमदा Real Development and the Panchayati Raj Minister Y. Khemchana Hai, Oinam Yasigi Manungda, PMGSY Gi Makada, Hojik, Maxo Pokpi Dagina, Posang Mamang Pawa, Kilometer Tramatoi Changba, Tabak Suri, Harry Tabak Asigi Walk Order do, Hokibasahi 2021 Gi, April Contractor Pikibani, Lak Liba, Mars Tagan the Sweden Losana Honagani Haiki. Kangabok Assembly Constituency MLA O Suras Kumar na Hanglakpa, Wahangamagi Paukumda, Chief Minister N. Birena Hai, Manipur da hojik maruina Imphal Municipal Corporation amadi Greater Imphal area da punna lambi yankhai taret pakthok nanaba double lane gi oina semnaba thorang taw loire haina phongdoki haire ba lambi yankhai taret to gi manungda Imphal East da kunthra survey na singba puloi loire Imphal West na lambi kontre ani madugi survey 90% loire hairiba lambi sing asi masigi matang gi thak lokhalaba matungda atai lambi sing chu yangsingani haiki haibe lambi sing ase masi sembagi timeline makti sapchan leitri adu athu matamda hogani khwaidagi hena luri base lambi sing adu semgada encroacher torokpa adagi lam loksalaga yum thajin basu mayam ase leibasina awaba ma oi mising yam khalakpa gari gi hegatpa adagi lambi sing ase da fire service ki gari phawba sangba yarakta ba mayo lapok tholko tan awaba boibadagi tangai phana lambi sing ase pakthok taba yadawi film lakhiwani adu sajin khiba yum hekta sidokpa yadawsina awaba oinari haina phongdokhi lambi sembagi paisadi World Bank amadi ADB na singbasina thokadabani haina so chimnisa na phongdokhi Contract from Assembly Constituency ki MLA TS location hanglakpa atopa wahang amgi pakhumda Chief Minister na hai Minor Irrigation Department ki suspend tawkhiba Chief Engineer suspension ado revoke tawre haibase achumbani makha tawa wahangi pakhumda Chief Minister na hai Chief Engineer ki thakta sathagadaba departmental inquiry do sathabada revocation ki decision do na kaibta sokloi haiba rule mayam lebedagi suspension order do revoke tawgibani revocation tawraba matungda Mamangi Assembly Session da Minor Irrigation Department gi work execution da lana toramba ching ado so thokani haina thajo pikibado thok oina bangthokpa ngamnaba mark puri bok tokhibani haiba wafam chu Chief Minister na thamki Khangabok Assembly Constituency gi MLA or Surju Kumar na hanglakpa atopa wahang amgi pakhumda Chief Minister na hai Manipur gi tongan ba department sing adi office sing da punna mioi lising mari ga samri yankhai taruk lawnanaba recruitment sing to khibelere masigi manungsida contractual staff na lisingani ga satra kunchani pani regular staff na lisingama satre tarani pani hariba thabak lowgadaba mayam ama recruitment gi process ambula salaga legi singa se athubo matam da haidok nanaba follow thokno honagani haiba wafam Chief Minister na thamki makata ba wahang amada financial audit ningthinuai tawde sahi manga toruktre haiba wafam ama Honorable Minister da MLA na thambak wafam madu Minister na madu makti sumde loina ba audit changa na tori hana phongdokhi adubo MLA Chiri Ranjit na Thina thabak tawdana pesa lokthokhiba mayam yawi haiba wafam thamki wafam aduga mari lenana Minister bu no ma chatlaga yengminasi verify tawraga karigumba aranba torma badi action loksi habada Minister na yaningba phongdokhi Masigi session adugi ani suba agenda da finance ki thabak su puriba Minister N Birena house tongan ba paper home present tawki paper home adudi Manipur Lok Ayukta salaries allowance and the conditions of service of the secretary and the other officers and the staff regulation 2022 Ani subada annual report 2021-22 of the Manipur Lok Ayukta amasung aroibada 50th annual report 2021-22 of the Manipur Public Service Commission ni
Madhugi makha tarakpada Power Minister in charge Sri T.H. Biswajitna, the Joint Electricity Regulatory Commission for Manipur and the Mizoramga, Mari Leinaba, Tongan Amendment Regulation Sing, Punna, Nipan, House the Devil Toki. Masigi Sangai Home Suba agenda when calling attention any Lokatki, calling attention Amana, Tangavan Assembly Constituency, MLA Khogendra Khomdram Pukalakpani, Atopa Amana, Kangab Assembly Constituency, MLA Khogendra Khomdram Calling attention Singado Pukaladuna, Khogendra Khomdram Manipur da Dr. Mayam Ama, Mokogi Pen the Banamana Moidana Levkani, Haina, Loktoki Valere. Hana su strike tau krabani madu karima phim amadi lep khibani hauji amu Dr. Singa thau lep krabadi miyamna yamna wana gani wa basi miyam pumna mangni masai jida minister MLA police khangdi ama khangdi doctor sing imung loina yawi aduna makhoi gi demand sing asigi batana kari kari tawba yabage haibedu yengbiu haiwa wafam house ki kuthangda mari na minister gi puning chingchen ki makhoi gi demand sing gi matang da paladuna minister na hai time bound promotion to haidana akanba demand lay madu khoi suktok tok dawna te tawi adubu grade 1 amasung 2 gi post ase limited ni administration gi thawuk singni vacancy leitana pirabadi madu promotion pirabadi overcrowding oigani crisis lakani haiwa wafam lay maram aduna masida hekta promotion piba yadaba phim chu lay adubu vacancy u leirabadi promotion pi double late promotion di adumak pi kanang handa su promotion adum pi khiba lay Tawak tagi pathabagi sahi sangdo ubada naha oriba thabak phangdraba doctor mayam dasu aruba thabak phangdabagi problem ji hengalakadaba maram lay hojik thabak phangdaba doctor lising ama hena layri haiwa wafam su mangna phangdoki 7 pe pibagi matang dana masi process ta layri makhoi demand sing ase khanaba yaba khanari haiwa wafam minister thamkhibag loinena essential service ta layba sing na strike ki wakal thaduk piu miyam gi service pajana to biu haiba wafam masamak doctor aboina doctor sapam ranjanna hongdokhi ani suba calling attention motion Khangabu Assembly Constituency MLA or Khogendra Khomdram na handak Chandel district ta popi yanthatpa manghan bachan ubada ningamam premananda kauba bidia personnel ama ahingda mangkhiwe masi matang ase nimit rahomdoni sore imung manung lekai gi miyam ase yamna ware koi masida government su thabak su dok to bide haibanate adu hojik kana thirba sabaina matam chana thiram labadi pelonggadabani haiba wafam thamki masida yamachinga ningai oiwa wafam ama thamladana Khogendra Khomdram hai cultivator sing amadi drug kingpin sina police na lokhal iba government lokhal iba thabak se puning handhana wa ma se mangkhrabra natragana ma se conflict achawa lairiba Myanmar da changkhraga phajin khraba jala haiba do madu yengsinba chumi haiba wafam thamkhibol loinana drug ki matang da changsiliba khongjanga se proper action plan amal loinana chaksinba chumi China Myanmar Nepal amadi Bangladesh ki miyam drug kingpin drug lord sing yauna Manipur da paisa thadaba lay haina basu lairabani na wase thabak khara section ta honingi aduga drug ki wafam ase lairi makhai popi thari makhai security force na eng nungthil nai dana changsin gani adun awana phem thokani maduna popi gi se phajana mangana na ho no sip in se ha han thamki suspension of operation da lairiba miosing involved tohollaga mangkhriba bidia personnel ase thisira haiba wafam phawa thamki je minister na madugi matang da pakhom piraduna sengdok warol ama thamki madura haiki tang 38 da sathaba popi yathatpagi drive adugi matung tang kun amadi kumathoi lonaba hingda hairiba mioi ase mangkhibani tang kunmathoi gi ayuk pung 9 ga minute manga tabada mangkhre haiba report lakpadagi group namtudagi hauna songlep le palaitana group ahum mari thoga tongan ba Imphal West ki Imphal East ki army gi adigi atei mayam yauna thibe yaba thiri adigi air phawa yauna thibe yaba thiri haiba fam minister na pongdoki thabakta karigomba thawoidaba leite leptana thiri bani isu thiri handakta Myanmar gi official team anga Manipur da laaga Assam rifle ga wari sanagi matang da su ma ki maikai dagi Assam rifle gi kuthang da Myanmar maikai da su thibi gi thawda mateng pangna ba hai khibale re haiba wafam thamki aduga
Honorable MLA na thamkhiba wafam haidi drug ki kingpin singna demoralize tawna ba yawrabra haibadasu madu singadaba natte adubu hojik sathariba war on drugs ki khongjang ase mase chumnagi state force na adegi state ki forest department khatana changsin ba natte NIA NCB na singba mayam basu yawri changsilwa thabak asida aibusu haibadi minister masabasu hatkani haidana social media da khelakwa phaw lairabani adubu moina phana ki hengera amo oigera khongjang ase kanna changsin daba yade haidana changsilli khwaidagi hena luribadi drug chungnaba papi thariba miwe singa se afam khong thai tawge yauna tawre manipur loire haiba phaw yare moi khoida human sense yawdi hena lusi leibana afam khong thabada natana hojik sidi hangam kobi marakta oina udanaba moi marakta oina thare adu hojik se drone na chingba sina duna yamna kana thibo hotnari haina phongdokhi aduga drug ki kingpin gi matang sida atop lebak singi adi Myanmar China Bangladesh Nepal gi wada natana Manipur factory phawa leirambanina kingpin haibasidi adu Manipur su leirabani haina phongdokhi aduga drug ki matang sidadi mayam purnamak puna thawak tawina se mayam purnamak sagat piu haiba pham thamkhi aduga mangkhriba BDF personnel ado thiba yamna kana honari hoisu thiri leptana thigani phangnaba thigani haina chumnisana phongdokhi MLA K Ranjit Singhana popi thariba lamgi mamatang asida akanba thabak lokhat haningmagi afam thamladuna Manipur Legislative Assembly gi MLA hompu ase COVID Manipur Assembly gi MLA hompu ase war on drugs ki warrior oina masida yahunsi haiba wafam governor gi sa yahunsi haiba wafam MLA K Ranjit thamkhiba loina na thabak lawkhiba mayam sing asigi poll sing ase atuba matamda longthona wa timeline ama yahon bachumi haiba pham thamki waliba waza masing chawrangna lesing taret hena wali haina haidiba asiju atuba matamda hapchan bachumi madugi matang dasu wafam sing governor gi address ta yahon bachumi haiba pham thamki sinmi singi kusuman lepagi matang dasu governor gi address ta yawdabana madu yahon bachumi haibna sing wafam thamkiba loina na Manipur da laiba court singi judge sing ase mase yamna masing wat panina judge amana court ohmari puwa su masing ase ya kana judge sing thuna happy na hona biu adugi matang da su governor gi arrest happy wa pham thamki chingi lam amadi athapa lamda police modernization gi makha da gari afaba pidaba aduna awabo inari basigi matang da su adugi matang da su thawak lakhut haningi madu wafam madu governor gi arrest ya honingi ha pham thamki MLA omna thamna rakhiba amendment gi wafam sing adugi matang da minister na sengdo aduna ngarang governor gi na pikhebe address ado pung amaga minute kun hena sangbani madura mayam ase loina hapsil labadi yamna sangwa address haibedu oigani tawatabu governor gi address haibedu di khajik tang haibani ko detail haibedu di yam thuna budget asigi pung phaba se sancha thagabina madura loina khana gadaba leire adigi government so pakhat ke thau khudimok loina ga hapadu chandabani na haptabani haidana MLA mayam thamkhiba hum thanga phamsing adugi matangda sengdo warol pikhi MLA K Ranjit na MLA humphumak war on drugs ki warrior ohensi haiwa wafam adu matangdi yahunsi atei dudi yare haina pukhalakpa wafam chief minister na taba loina na madugi matang adudi private member resolution ama budget session da makha sathrakadari basida puthokpiro madura pass tawraga madu hapsilase haiwa wafam thamki amendment sing adugi matang duda leader of the house or chief minister na magi warol sing adu piraba adegi amendment pukhaliba sing adu gi selok sengjin tawnaraba matungda governor gi bu thagat pagi motion ado speaker na putholaga pass tokhi mathangda aroi boina Rural Development and Panchayati Raj Minister Y Khemchan na Manipur Panchayati Raj 8 Amendment Bill 2003 adu select committee gi akoi amana puthorakpa do madu bill adu pass onaba puthorakhi bill adu gi close by close speaker na local aba matungda bill ado house mode amata oina yanaduna pass tokhi ngasi gi session later banina speaker the secretary na lakliba February tang kama thoi phawa mifam ase yaitu e hena lakthok tuna mifam adolescent ki